ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯀꯤꯒꯟꯕ ꯖꯃꯤꯟꯗꯥꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯆꯥ ꯄꯤꯁꯛ ꯑꯅꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯃꯔꯤꯇ ꯂꯩ꯫ ꯂꯨꯄꯥ ꯄꯩꯁꯥ ꯁꯅꯥꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯂꯩꯀꯥꯏ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯤꯍꯟꯗꯦ, ꯃꯃꯜ ꯌꯥꯝꯕ ꯐꯤꯔꯣꯜ ꯊꯣꯟꯕꯤꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯥꯅꯕ ꯍꯣꯠꯅꯕꯗ ꯏꯪꯈꯣꯜꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯀꯩꯊꯦꯜꯗ ꯇꯣꯏꯅ ꯆꯠꯂꯤ꯫ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯨꯄꯥꯁꯤꯡ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯃꯅ ꯈꯪꯂꯛꯇꯨꯅ ꯅꯣꯡꯃ ꯁꯟꯙ꯭ꯌꯥꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕ ꯃꯇꯝꯗ ꯖꯃꯤꯟꯗꯥꯔꯒꯤ ꯅꯨꯄꯤꯅ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯂꯣꯟꯅ ꯆꯪꯈꯤꯗꯨꯅ ꯀꯥꯡꯈꯗ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯖꯃꯤꯟꯗꯥꯔꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯉꯥ ꯃꯆꯥ ꯈꯔ ꯂꯩꯔꯛꯄꯗꯨ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯅꯤꯕꯨ ꯑꯃꯃꯝ ꯄꯝꯈꯠꯇꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯖꯃꯤꯟꯗꯥꯔ ꯑꯗꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯃꯤꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯖꯃꯤꯟꯗꯥꯔꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯌꯥꯎꯋꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯕꯨ ꯎꯈꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯈꯪꯂꯕꯗ ꯖꯃꯤꯟꯗꯥꯔ ꯀꯤꯈꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯥꯃꯟꯈꯤꯗꯨꯅ ꯃꯤꯠꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯍꯧꯁꯥꯗꯒꯤ ꯀꯞꯀꯟꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯂꯝꯃꯤ꯫ ꯖꯃꯤꯟꯗꯥꯔꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯡꯁꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯍꯥꯏꯔꯤꯅꯦ, ꯅꯪ ꯈꯔ ꯄꯨꯊꯣꯛꯄꯤꯈꯣꯁꯦ." ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯡ ꯄꯤꯁꯛ ꯑꯁꯤꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ, ꯅꯍꯥꯛꯀ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯨꯔꯣ." ꯖꯃꯤꯟꯗꯥꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯁꯤꯟꯅꯔꯒ, "ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯟꯅ ꯍꯥꯡꯗꯣꯛꯎ, ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤ ꯍꯥꯟꯅ ꯊꯥꯗꯣꯛꯈꯤꯁꯤ." ꯖꯃꯤꯟꯗꯥꯔꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯚꯥꯞ ꯇꯥꯈ꯭ꯔꯦ꯫ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯅ ꯀꯤꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯕꯗꯨ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯍꯤꯡꯂꯦ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯑꯃꯝꯕꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯕꯗ ꯀꯤꯒꯜꯂꯕ ꯖꯃꯤꯟꯗꯥꯔꯅ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯉꯤꯗ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯥꯗ ꯊꯛꯇꯅ ꯊꯝꯖꯕ ꯁꯅꯥ ꯂꯨꯄꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯑꯍꯤꯡ ꯑꯃꯗ ꯃꯥꯡꯂꯝꯒꯅꯤꯗꯣ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯇꯨꯝꯗꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯃꯤꯟꯗꯥꯔꯒꯤ ꯄꯨꯛꯅꯤꯡꯗ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯁꯦꯠꯍꯟ ꯆꯥꯍꯟꯗꯕ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯅꯥꯏꯒꯨꯝꯅ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈꯤ꯫ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯊꯝꯂꯨꯕꯒꯤ ꯃꯃꯜ ꯂꯩꯇꯦ ꯈꯟꯕꯗꯒꯤ ꯑꯀꯤꯕ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯂꯟ ꯊꯨꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯥꯡ ꯑꯃꯣꯝꯒꯤ ꯇꯦꯡꯊꯥ꯫ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯀꯥꯡ ꯂꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯀꯥꯔꯝꯗꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯪꯕꯗ ꯅꯨꯄꯤ ꯑꯍꯜꯅ "ꯑꯩꯒꯤꯗꯤ ꯁꯤꯟꯗꯨꯔ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯑꯩꯒꯤꯅ ꯄꯥꯎꯗꯔ ꯂꯩꯔꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯡ ꯂꯥꯕꯗꯨ ꯅꯨꯄꯤ ꯑꯅꯤꯅ ꯇꯞꯇꯨꯅ ꯄꯤꯕ ꯀ꯭ꯋꯥ ꯃꯇꯞ ꯑꯗꯨ ꯆꯥꯔꯗꯨꯅ ꯍꯔꯥꯎꯅ ꯉꯪꯂꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯂꯩꯔꯛꯎ ꯍꯥꯏꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯊꯤꯔꯤꯉꯩꯗ ꯂꯥꯏꯀꯣꯏ ꯊꯨꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯀꯠꯆꯃꯟꯈꯤꯗꯨꯅ ꯃꯐꯤ ꯊꯥꯡꯒꯠꯂꯒ ꯍꯣꯠꯇꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯥꯡ ꯂꯥꯕꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯅꯤꯄꯥ ꯑꯗꯨ ꯍꯣꯠꯂꯤꯕ ꯃꯈꯩ ꯄꯦꯟꯗꯗꯨꯅ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔ ꯐꯥꯎꯕ ꯍꯣꯠꯄ ꯂꯦꯞꯇꯦ꯫ ꯀꯥꯡ ꯂꯥꯕꯅ ꯏꯗꯨ ꯎꯔꯨꯕꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯏꯗꯨ ꯆꯨꯞꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯀꯥꯡꯅ ꯆꯤꯛꯄꯒꯤ ꯑꯅꯥꯕꯗꯨ ꯐꯥꯎꯔꯛꯇꯨꯅ ꯏꯅ ꯃꯕꯨꯛ ꯊꯜꯂꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯀꯥꯡ ꯂꯥꯕꯕꯨ ꯃꯈꯨꯕꯥꯛ ꯑꯆꯧꯕꯗꯨꯅ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫
ꯀꯥꯡ ꯂꯥꯕꯅ ꯊꯦꯡꯂ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗ ꯀꯥꯡ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯕ ꯊꯛꯄ ꯆꯪꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯩꯊꯦꯜꯗ ꯀꯔꯤꯕꯨ ꯇꯧꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯀꯥꯡ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯑꯁꯨꯝꯅ ꯀꯞꯂꯝꯃꯤ ꯑꯣ ꯊꯥꯖꯕ ꯉꯝꯖꯕ ꯄꯥꯝꯃꯨꯕ ꯀꯔꯤꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯅꯤꯡꯗ ꯆꯤꯛꯂꯨꯗꯨꯅ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯁꯤꯈ꯭ꯔꯕꯔꯥ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯍꯥꯛꯄꯨ ꯀꯥꯡ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯞꯂꯗꯨꯅ ꯀꯥꯡ ꯂꯥꯕꯕꯨ ꯊꯤꯕ ꯀꯩꯊꯦꯜ ꯇꯝꯅ ꯉꯪꯂꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯖꯥꯗꯨꯒꯤ ꯆꯩ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯔꯝꯃꯤ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯅꯣꯡꯒꯥꯈꯤꯕꯅ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯖꯔꯛꯂꯦ ꯅꯣꯡꯃꯗꯤ ꯃꯆꯦꯅ ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯃꯧꯄ꯭ꯋꯥꯁꯨ ꯆꯠꯀꯦ ꯍꯥꯏꯕꯗꯒꯤ ꯄꯨꯕꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯎꯈꯣꯡ ꯑꯃꯗ ꯐꯝꯍꯜꯂꯒ ꯁꯤꯡ ꯊꯤꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯆꯦꯅ ꯁꯤꯡ ꯀꯣꯛꯊꯣꯡ ꯐꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯎꯈꯣꯡ ꯑꯗꯨꯗ ꯂꯥꯛꯄꯗꯗꯤ ꯃꯧꯄ꯭ꯋꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯧꯄ꯭ꯋꯥꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯖꯪꯒꯜ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯧꯄ꯭ꯋꯥ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯃꯌꯨꯝꯗ ꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯧꯗꯨꯅ ꯆꯪꯈꯤꯕꯗ ꯂꯥꯞꯂꯕ ꯃꯤ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯌꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯥ ꯌꯥꯎꯗ꯭ꯔꯕ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯃꯅꯥ ꯄꯥꯜꯂꯒ ꯎꯖꯥꯎꯁꯤꯗꯤ ꯃꯅꯥ ꯄꯥꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤ ꯏꯈꯣꯡ ꯑꯗꯨꯗ ꯇꯤꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯇꯥꯟꯊꯣꯛꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯖꯤꯛꯇꯪ ꯇꯧꯊꯣꯛꯂꯨꯕꯗ ꯇꯤꯟ ꯑꯆꯧꯕꯗꯨ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯤꯟ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯎꯖꯥꯎ ꯑꯗꯨ ꯃꯅꯥ ꯄꯥꯜꯂꯛꯇꯨꯅ ꯂꯩꯅ ꯏꯉꯥꯡꯉꯥꯡꯅ ꯁꯥꯠꯂꯛꯂꯝꯃꯤ ꯎꯖꯥꯎ ꯑꯗꯨꯅ ꯄꯦꯟꯃꯜꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯖꯥꯗꯨꯒꯤ ꯆꯩ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯩ ꯑꯁꯤꯅ ꯁꯣꯛꯂꯕꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯐꯪꯕ ꯉꯝꯒꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯔꯥꯎꯅ ꯎꯖꯥꯎ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯂꯒ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯑꯀꯟꯕ ꯅꯤꯄꯥ ꯑꯃ ꯃꯃꯤꯠꯇ ꯇꯤꯟ ꯃꯆꯥ ꯑꯃ ꯆꯪꯈꯤꯕꯗꯒꯤ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯉꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯤꯔꯞ ꯇꯧꯅ ꯍꯪꯉꯤ ꯃꯍꯥꯁꯣꯏ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯩꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯤꯄꯥꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯕ ꯇꯤꯟ ꯑꯃꯅꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯇꯤꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯠꯇꯕ ꯇꯤꯟ ꯆꯪꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯋꯥꯕꯤꯔꯨꯒꯅꯨ ꯃꯍꯥꯁꯣꯏ ꯑꯩꯅ ꯁꯣꯏꯗꯅ ꯃꯤꯠ ꯎꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯅ ꯃꯃꯤꯠꯇ ꯉꯥꯟꯕꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯅꯤꯄꯥ ꯑꯗꯨ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯂꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥꯕꯨ ꯊꯥꯒꯠꯂꯒ ꯃꯤ ꯄꯣꯡ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯔꯛꯄꯗ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯕꯥꯛꯇ ꯐꯝꯍꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯧꯄꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯏꯁꯥꯁꯤꯅ ꯀꯔꯝꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯐꯪꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯅ ꯋꯥꯡ ꯆꯥꯎꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯄꯤꯁꯛ ꯄꯤꯛꯍꯜꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯤꯄꯥꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯅ ꯄꯪꯊꯍꯜꯂꯒ ꯊꯝꯂꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ ꯃꯆꯦꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯁꯥꯗ ꯅꯥꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯨꯅ
ꯃꯈꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯂꯥꯎꯔꯛꯏ, "ꯑꯃ ꯆꯥꯒꯦ ꯈꯜꯂꯝꯕꯗꯨ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ." ꯑꯁꯨꯝꯅ ꯉꯪꯂꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯤꯄꯥꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯔꯨꯡ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯕꯗ ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯒꯤ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯥꯛꯆꯩꯗ ꯍꯥꯏꯔꯒ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯍꯤꯡꯆꯥꯕꯤꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯕꯨ ꯃꯈꯨꯠ ꯅꯥꯝꯃ ꯃꯈꯣꯡ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯒ ꯍꯨꯟꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯑꯀꯟꯕ ꯅꯤꯄꯥꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯃꯈꯨꯠꯇ ꯐꯝꯍꯜꯂꯒ ꯄꯥꯏꯈꯤꯗꯨꯅ ꯃꯌꯨꯝ ꯂꯝꯗꯝꯗ ꯊꯤꯟꯕꯤꯈꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯡꯕꯅ ꯃꯅꯥ ꯂꯧꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯠꯇ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯗꯦ꯫ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯗ ꯃꯄꯥꯕꯨꯡꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥ ꯐꯔꯕ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯕꯨ ꯃꯆꯥꯅ ꯃꯊ꯭ꯋꯥꯏꯅ ꯇꯥꯕ ꯈꯟꯖꯅꯕ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯃꯠꯇꯕꯨ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯤꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯨꯔꯒ ꯉꯝꯍꯧꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯈꯤ꯫ ꯃꯃꯣꯝꯒꯤ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯥꯕꯨꯡꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯤꯅ ꯇꯥꯅꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯅꯤꯄꯥꯗ ꯑꯑꯣꯡ ꯑꯑꯣꯟꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯉꯝꯍꯧꯗꯕꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯄꯥꯎꯖꯦꯜ ꯆꯠꯍꯟꯈ꯭ꯔꯦ꯫ ꯄꯥꯎꯖꯦꯜ ꯐꯪꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ, ꯑꯐꯥꯎꯕ ꯋꯥꯔꯤ ꯂꯤꯕ ꯀꯌꯥꯁꯨ ꯀꯣꯅꯨꯡꯗ ꯋꯥꯔꯤ ꯂꯤꯕ ꯂꯥꯛꯅꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯐꯪꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯅꯥꯏꯁꯤꯡꯗ ꯆꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯁꯚꯥꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯄꯥꯈꯪ ꯑꯃꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯃꯇꯨꯡ ꯏꯟꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯤꯅ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯂꯤꯖꯒꯦ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯋꯥꯔꯤ ꯂꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯅꯤꯡꯊꯧꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯋꯥꯔꯤ ꯇꯥꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯈꯥꯛꯇꯅ ꯁꯨꯅ ꯇꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯃꯇꯥꯔꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯈꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯈꯪ ꯑꯗꯨꯗ ꯋꯥꯔꯤ ꯍꯧꯅꯕꯒꯤ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯁꯅꯥ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯧꯃꯤ ꯄꯥꯈꯪꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯂꯤꯈꯤꯕꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯂꯧꯌꯥꯝ ꯎꯕꯒꯤ ꯍꯧꯅꯕꯤ ꯁꯟ ꯂꯥꯕ 100, ꯏꯔꯣꯏ 100ꯒꯤ ꯋꯥꯔꯤ, ꯑꯗꯨꯒ ꯁꯟ ꯏꯔꯣꯏꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯅꯕ ꯃꯤꯅꯥꯏ 200ꯒꯤ ꯋꯥꯔꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯆꯥꯗ ꯊꯛꯇ ꯃꯈꯩ ꯋꯥꯔꯤ ꯇꯥꯕꯗ ꯃꯌꯥ ꯀꯥꯈꯤꯗꯨꯅ ꯍꯌꯤꯡ ꯄꯥꯏꯁꯤꯟꯕ ꯈꯪꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯈꯤ, "ꯁꯣꯏꯗ꯭ꯔꯦ, ꯅꯤꯄꯥ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯪꯂꯒꯅꯤ." ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯧꯃꯤ ꯄꯥꯈꯪꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯧ ꯂꯤꯡꯕꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯗꯨꯅ ꯐꯧ ꯃꯨꯟꯕ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯐꯧ ꯈꯥꯎꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯠꯂꯛꯂꯒ ꯐꯧꯀꯣꯠ 100ꯗ ꯐꯧ ꯍꯥꯞꯆꯤꯟꯕ ꯌꯧꯈ꯭ꯔꯦ꯫ ꯋꯥꯔꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗ ꯂꯧꯃꯤ ꯄꯥꯈꯪꯅ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯊꯔꯛꯏ꯫ ꯐꯧꯀꯣꯠ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛꯁꯤꯡꯅ ꯀꯗꯣꯝꯗꯒꯤꯅꯣ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯧ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯑꯃ ꯄꯥꯏꯈꯤ, ꯑꯃ ꯂꯤꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯎꯆꯦꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯍꯟꯕꯗ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯄꯣꯛꯉꯩꯒꯤ ꯇꯥꯗ꯭ꯔꯤꯕ ꯑꯉꯛꯄ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯥꯈ꯭ꯔꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯔꯛꯇꯨꯅ ꯂꯧꯃꯤ ꯄꯥꯈꯪ ꯑꯗꯨꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯈꯤ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯧꯃꯤ ꯄꯥꯈꯪꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯆꯠꯆꯔꯒꯦ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯎꯟꯄꯣꯠꯀ ꯂꯣꯏꯅꯅ ꯃꯆꯥ ꯃꯌꯥꯕꯨ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯊꯤꯜꯍꯟꯈꯤ꯫
Laumi pakhang adu masagi loksingdagi Rajkumari bu phangduna yamna nungaina pankhirammi. Matau asomna loksing haibasina pumnamakpu maithiba piba ngammi. Haujik amuk taminarasi Takhelambam Thoibi Devi gi wari macha post mortem. Ayuk ki cha thakna khabar pai onthok papaw amani leisabi macha ama thori yanduna siramle. Nongsu thili tai ising nungsit ki phibam mataduda mayamna hainai adunidana nong tabiba masina mayam gi motni khabar gi wadi siriba mongsi singnaningai oi midi phadri pulisna thiba kanna hotnari asini hojikki matamda yamna toina tariba thori yanbagi misisi mina hatok piraga yansinbasu mayawi leisabi macha sina thori yalamlibasi chauraba ahangba yumjau amagi manungdani yum asigi chowkidar duna tumba changbada siriba nupi macha si thengnarakpani hainai chowkidar duna lawrakpa tabadagi mayam changduna asibadu lauthare aduga pulisna chingbasu taklure asibadu pulis ka loinana hospital da postmortem gi damak pukhre hospital yoraba matungda asibadu saktak nabagi damak khabar amasung radio gi thongda lauthokre mi yamna yengba laknai natte hainaduna ayamba loinamak hanakhre aroibada motai sudai nabi miyai chalap tawbi nupi ama changlai pulisna khumjilliba mamaidu hangdoktuna yangalli nupi du khonjel di thokte mamaidu khumjillaga hik kapki ayoduna nupi du da makha tana hangi imaga nupi macha siga kari thoknabage nupi du na khumki icha nupi ni adudi nupi macha sidi thori yalam libasi ima hogi yum tare ne natte kanagino khangde nupi macha sigi apokpadi lebiribra leitre kuire ima ichadra leiribasibo natte icha nupa amaga leiri mahakti kari tawri karisu tawdeda nupi macha siga imaga leminatibasibu karigino ibungo masigi warisidi sangkhrabani adubu aina samlapna lijaba tarabadi asini aigi angangsing yamna piklingaida mapadu leikidre aikhoidi lairabanina ina kairak khunbagi imungda thabak sujaraga hingjabani aigi ichanupi sina pungkak chawrakpa phausu chengsu ngamjarakpa matamda aigi mari mata saba ina khunba mana makhoida thamjage makhoigi imung manungi thabak tawinaba mi leite haiduna pukhibani angangsina makhoida lekhraba matungda aisu makhoida marakta chatli sel thumgi matengsu mapirei adubu lusilakliba wafamdi piklingaidadi ichanupidusu thoidokna khalude adubu mahakna mapung marai pharaklaba kandadi laikainasu musuk ngangnaba horakle matang adudadi mahaksu yumda lakningbagi irang amadi tawrakle ichanupi gi matawduda aina nongma chatlaga inaw nupaduda angangsi nongmaninida yumda lejasanu haina lawrubani mahakti kaya puhaningdabani adubu aina namduna purakpani mahakna yumda leiba matamda wakhal yamna khanna ui thabak toramadagi chap lepi kariguma matamda makhutta paiba pot phawba takhiba khangaude aisu magi matawduda chingnaba pokladuna nongma hangki kunda kari torabage nangbo karigino wakhal aduk yamna khalidubo kunda na samna khumlai kaisu tawde ima haksangsi khara nungaitaba aduna ei hainingdaba matamaduda mamana amuk makha tarai adudi maibara natragana doctor kainoma yangansira yani da ima yengdrabasu senaga pajidabanina aisu adum tokle wa makha takidre wari matang aduda ayoduna amuk makha tarakhi adudagidi karam tokraba ima mamana amuk makha tarai adudagidi ibungo aigi naungnupi sabiduna nongmadi makhoida mi khara chak kawgadori thabak khara lei haiduna pubikhre ichadi chaloroi mahaijabani aina matam koine yokpiraklabani haiduna namduna chalhankibani asumna hainaraga wa ngangba thoktana machada yenglaga amuk hikna kapkhre loinana amuk tengthara e umnamak asi aina lairabadagi thokhibani ayoduna themjinbiki ima adugidamak karimata waningai leite
Lairi haidunabу mibu hekta tuhatpa yabra. Ain haiba ma leiribani. Adugumba ain dugi mamittadi lairaba inakhunba chap manai. Ain gi matung inna mi khudingmak mana tauruba maral gi matung inna matik chaba cherak phangadabani. Kunda gi mama tombina amuk makha tarakhi. Ibungo hojikki matam asidabu achum ral masak khanglibra. Mi haluba amatang phasi tawduna hatkre haibasi takrabra. Samjakraba karisu khangjidraba angang ama hatpa phauba phasi tawkrabra. Wa yamna ngangbagi karisu kanaba leite. Ibungo hojikki matam sidi sel paiba achaw asang khangnaba adugumba myoising adugi juk oirabani. Aigumbi ayuk charaga numidang henbi phanek khongdai setpigi damakta ain chumamit tangbani. Ayo na ngaihak wakhal toraga hairei. Ima adumna khanbigano. Hojikti lairaba misingisu sel tingdana aingi mateng pirabani. Aikhoi ayambana masi khangdabadagi lawdabani. Aduna ima karigumba case tawninglabasu hairiba aingi matengsi lemna lawba yagani. Matungda Dr. Ghosna luchingba Dr. Kangbu amana kundabu postmortem tawba changkhre. Postmortem loirba matungda asumna report pirakhi. Kundagi misi sidi Thauri yanduna sibani. Adubu Thauri yanduna siba misigadi yamna khenai. Maramdi Thauri yanba mi amada lepham thokpa khudam singdu amatta phangde. Doctor gi matung inadi kunda Thauri yanduna siba natte mi na sihanbani.